Personnel mayam khutta purambage SDRF की कमांडर मैथक तफम दौरे SDRF की कमांडर की ऑफिस ADG न लुसिंग टीमना रेड तौख्रे तरेट सुबह मणिपुर राइफल्स की पर्सनल मरी मसागी लनाई थबक सिजनरंबगे कमांडेन अमा थबक की सस्पेंड तौबगी वाथोक लेरिंगैदा स्टेट डिजास्टर रेस्पॉन्स फोर्स SDRF की कमांडेन ना पर्सनल कया मरुम खुत्ता पुई हाइबगी वाहोगदा मणिपुर पुलिस के ADGP के खोंसाइना लुचिंग पुलिस की टीम अमना ngarang numit chupa ama office da red taukhre pausiasna phangba pauna hai chief minister gi pauktak matungin na manipur police ki additional director general amana lusingba amasung SP Imphal East amasung additional SP ama yauba team amana SDRF ke commander oiriba MPS officer aduge second MR complex da leibo office da ngarang ayuk pung 3 minute kunthra rom tabadage numidang pung 3 lom taba phauba office da thihumba gi thawak sathakhe Sathaki bati umbagi thabag aduga mari lainana report ama Manipur Police ki Director General of Police P Dongelda langkhat khrei DGP na amuk report adu Manipur lainga ki Home Department ta langkhat kadauri bane report adu ki matungi na laingak na makha taba thabak sing lakhot kadauri masina maram oiraga commanding officer ase maithak ta phamlaba yai haina panare amarom da Chief Minister Secretary ta pangthokpa cooperative ke award yanthokpa gi thoram da wangang bada Chief Minister na hai State Disaster Response Force की कमांडर अदुना मियोई कुनलोम थबक ते सिजनबा खरना सेल लौरगा थबक काहंदना मयुमदा लहेलगा थमले हाइबगे वाकट लाखे वाकट अदुगी मतुंगिना एडिशनल DG अमना लुसिंगबा SP न सिंगबा याउबा टीम अमा थारगा वाकट अदु कदाई फौबो चुंबगे हाइना थिगलहनखे थिगलुबा अदुदा कमांडेन अदुना मियोई तरागा मंगादगे सेल ओइना लिसिंग तरेट तरेट पिहलगा ऑफिस काहंदना थमलंबा थेंगखिबने हंदकता इकुई कुइद्रिंगैदा कमांडेन अमा सस्पेंड तौखिबदा गाइरिबने तौरीबसी करिनो हाइना इथंता खंजखे फिबम मसिदा मणिपुर असि करमना चाखुत कदौरिबनो हाइना चीफ मिनिस्टर न मखाताना फोंदोखे मसिदा एक्शन लौरगना बिरेन फते हाइना अमुक हाइखिगनी हाइना चीफ मिनिस्टर न मखाताखे पनबा याबदे लाइंगाकता वाकट लाकपदगे इकुई कुइद्रिंगेगी ममांगदा तरेट सुबा मणिपुर राइफल्स के कमांडिंग ऑफिसर अमगे चुरचानपुरदा लैबा युम लमफेलदा लैबा महाके लम अमसुंग खाबैसोइदा लैबा ऑफिसता Chap manaba matam amatada red satharba matungda mahaki makhada leriba personnel singbu masagi lanai oiba thabakta sisinarmi haibagi maralda thabakta gi suspend tauba laikhibane madugi matung tarakpada Manipur Police ki Director General of Police na thokibo order amada Manipur Police ki IGP ahumda Manipur Rifles amasung Indian Reserve Battalion ge manpower audit taunabu order thoktuna khutta puba personnel sing khangdokna ba thabak laukhatpa haukhrbane manpower audit taunaba semkiba team aduda IGP cybercrime HT gangtena ani suba MR mga suba MR ahanba IRB ani suba IRB amasung taret suba IRB yangsinana ba sinakhibane IGP training human right amasung RTI mamata waheng bamna ahanba MR taruk suba MR taret suba MR taruk suba IRB amasung nipan suba IRB yangsinana ba sinakhibane loinana IGP AP2 asin Haokip na nipan suba MR Mari suba IRB, mga suba IRB, ahum suba IRB amasung mapan suba IRB yang sinanaba sinakhibane. Mag Thangmang Haokip Tanthokhre, Facebook, Twitter na singba social media singda waka ingang luba khaktanatana lo na yadaba lalulub ama lingkhalubagi maralda pulis na fadu na custody da lairiba. Mag T Haokip, mahak na yauramba International Human Rights Association IHRA dagi Tanthokhre Hinamasigi matangda IHRA ge founder president Dr. David Raj na khuyek piduna thadorok pachero lamana hai handak makti Haokip phakibagi thogdok asiga mari leinana Manipur da thogliba ungkhatnabagi thawong asi akanba mawongda condemn tawwe association asi Indian Constitution gi makhada ioi bagi hak ngak senanabagi damak amade awaba tarakpa matamda mateng pangnabagi damak lengkhatkibane association asi logi wangmada leiba association natte loina na laingak na miyam gi yaifana ba paikhaliba thabak thoram sing adumak sawgatunu laklei laibak asigi judicial process pusu awang ba thakta ikai khumnai handak magtip Haokip na phongdokiba made chathakiba thawong sing adu mahak masana teksak pujagadabane thawong sing aduga association asiga karigumba hiram amata da mari leina dei loina na mahak pu association asidagi khudakta tanthokle haina su cherol asina makhata na khangalakle kamjonggi grihang khulda African swine fever sandoraklei Kamjong district ki manung sa nalaiba Grihang village ki farm amage oksing ki sample lawduna test tawbada African swine fever sandokle haiba khangba ngamle haina Manipur lainga ke veterinary and animal husbandry gi commissioner H Gyan Prakash na thadorok pa cherola man khangalakle cherola sina makhata na hai African swine fever hai di balaina makhalase yamna lawnagan ba
yumda yokpa amasung lamoksingda tamthina nahanba laina makhal amani. Laina asi naraba oksinga sokna samnaruba amadi okon punbana singba oksingda sandok adubu laina makhal asi zoonotics disease oidavana sadagi miyoibada sandokpa ngamba laina amadi oide adum oina mak oksingda laina asina nakhravade layengbagi hidak hauzik phawbugi oina puthoktre. Handa Kamjong district ke mafam kharada laisad asi sandokpa thengnarakpaga loinana department asina Prevention and Control of Infectious and Contagious Disease in Animal Act 2009 ki section 6 ki matungin na district asi control area oina laukthokle. Maram asina district asi ki deputy commissioner state veterinary department ki director na khudaktagi national action plan for control containment and eradication of African swine fever gi makada action lakhot pa hongna bakhangan khre swine fever na naba og thengnakiba mafam adugi akoibada kilometer amagi radius asi affected zone oina laukthokpaga loinana mafam adudagi kilometer 10 gi radius na konba mafam singsu surveillance zone oina laukthokuna kumna yengsinbagi thabak paikhatlaga nei makha taba order ama thoktriba phawba amadi laisad asi mapung phana laksinba ngamdriba phawba control area manungdagi sa amata topa state asigi mafam singda puthokpa yaroi area asigi manungda sa singnaningai oiba mawongda asiana yaurabadi mari lenaba authority da khudakta pau pigadabane karigumba kanglon sing asigi wangmada sa sing puthok pusin tawramba thengnarabadi logi oiba matik saba action lokhotkani hainasu cherol asina makha tari concrete lambi semnaba World Bank na crore 3,300 piba yare biren Greater Imphal manunggi lambi sing cement concrete lambi oina semnabagi damak lupa crore 3,300 World Bank dagi piraklagani haibagi thajaba center na pirakle haina Chief Minister Nongthongbam biren na phongdokhre asengba ngamkhai khangdriba phawba fencing toba yaroi laingak na June 19 kumba ihau ama thongnaba sinbiganu UCM Manipur ki Kwatha khunokda leriba Indo Myanmar border pillar number 81 amasung 82 gi marakta BRTF na hojik chathariba border fencing khabagi thabak asigi aseng bangam khai khangdriba phawba fencing toba yaroi fencing toba gi thabak asi khudakta lepkadabane laingak na June 19 gumba ihau ama thongnaba singanu haina UCM United Committee Manipur na phongdokhre June manga phawbudi Manipur da nong mapung phana suki gadawre India Meteorological Department Regional Meteorological Center Guwahati na piba report ki matungin na Manipur gi district khudingmakta June manga phawba nong mapung phana suki gani haide lambi da sasan maruwai na sagol thadokta ba khangal le Imphal City amasung masigi akoibada yumda loiba sasan maruwai na sagol poni thadokta ba miya maruwai na sa loiriba mapusingda Manipur Government ki Directorate of Veterinary and Animal Husbandry Services na appeal tawrakle kumza 2024 dagi Center da Congress Party ki laingak amuk laglagane Dr. T Maina lagliba kumza 2024 da pangthokadoriba Lok Sabha Mikhal da Congress Party na chawna mai paktuna Center da Congress laingak amuk laglagani haina hanagi MP Dr. Thoksom Maina na phongdokhre mak Thangmang Haokip Phurup Masel imunaimu tanana basinba miyoine luptara Makti Haokip hairiba misak asi Phurup Masel imunaimu tanana basinba miyoine lemna thapam thokti haina ipsa pandam ipak Akomlup CLK Panglamay Kil KSA KMA ZU Imphal Zone na punsinduna semba collective of 10 civil society organization Kanglaypak Manipur na thadorokpat serwala man haire Rimsta breast lungs cancer gi molecular test lem na tawba yagane L Deepak Ventana sisinaduna Rimsta breast amasung lungs cancer gi damak lem na molecular test tawbugi khudong saba piragani haina Rims ki pathology department ki assistant professor Dr. Laisram Deepak Kumar na phongdokhre job card ki kusumal lana lakthokibe ward member pre-arrest bail lauram lay hauji MGNREGS ki job card holder singi kusumal lana lakthokibagi wathok sida haktheng na senabe Phumlau GP ki ward number 1 ge ward member oidebe Imphal West ke Phumlau mamang laikai dagi ward member ahanthem Bijeta chahi nifugani thoi mapuroiba ibomsa masa fadana ba session judge Imphal West dagi pre-arrest bail anticipatory bail lauram lay Abdullah Mihat ka mari lenana fakiba miyoi sing June mari fawba police custody remand pikre Yairi pok sangam dabi makhalai kai dage kori mayum Abdullah gi misiga mari lenana police na faraba miyoi taret ngarang online gi kuthangda JCM Thobal gi court putoklaba matung lakleba June mari fawba police custody gi remand pikre makoi taret adu ngarang anirak suboina court asida puthokpane khulai paiduna lal horiba sing yumda halakna bahonawada miyamna mateng pangbiyu NBden Khulai paiduna lal horiba singna thoraktuna India lainga ka yasinana bahonabada Manipur laingang achoba thokdang lawjagi haina Chief Minister Nongthongbam biren na phongdokhre wafam singarang ahanba Manipur Rifles ki Banquet Hall da pangthokiba United Tribal Liberation Army James ki Kedar taraga mari khulai ga loinana changlakpagi thoramda phongdokibane singilam maitegi ni haibanate reserve forest area singmi kansi haibane Manipur gi lambi sing semjinana ba World Bank dagi lupa crore
लिसिंग अहुम गत चामगा काइथरकलगने सीएम मणिपुर लेरिबा चिंगी सरुकसिंग असि मैतैगिनि हाइबा नत्ते मणिपुर पुंबगिने रिजर्व फॉरेस्ट एरिया सिंग कंसी हाइबने मपानदगी पिरकपा इथिलना अखोइगी अपुनबगी सकतम काइनबा सिलकनु हाइना चीफ मिनिस्टर एन बिरेन सेक्शन वा थमख्रे लोइनना लमदम असिगी फत्तबा लंबी सिंग सेमजिन छाजिननबा वर्ल्ड बैंक न लुपा करोड़ लिसिंग अहुम गत चामगा काइथरकलगनि हाइना यूनियन फाइनेंस मिनिस्टर न मणिपुर लेंगाक खंगलकले वाफम सिंगरांग सेंटर द बीजेपी न लेंगाक शासन तौरकपा चही निपान मपुंग फारकपग मरी लेनना पांगथोकपा थौरम अमदा चीफ मिनिस्टर एन बिरेन फोंदोखिबने कामोंग द यू थकपा मसुंग योनबा खुदकता थिंगले लुब कामोंग मैस्नाम लैकाई द यू योनबा मसुंग थकपा खुदकतगी थिंगबा हाइना हौकिबा मे कुंथ्रा द कामोंग मैस्नाम लैकाई नंबर 4 गे कईगी होलदा लैकाई गे निसाबन मैरा पाइबी अमदि लैकाई कमिटी गे ओइबा पुनबा मिफम अमना वारेप लौख्रे हाइना नुपी चाउखट थौरांग लुप की चेरोल अमना खंगलकले तरानिथुई सुबा प्रोग्रेसिव डे की थौरम पांगथोखरे सही खुदिंगी जुन अमा असिबु पीपल्स रिवोल्यूशनरी पार्टी ऑफ कंगलैपाक प्रोग्रेसिव प्री पाक प्रोना प्रोग्रेसिव डे हाइना पांगथोकतुन लाकपगुम सही असिगी ओइनसु ngarang party asigi central headquarter general headquarter amade tongan tongan ba unit sing da pangthokre haire lona thingkraba lalaulu basigi media coordinator lanchen bana thadorok pacherola mana hai ngarang gi thauram adugi mapung oibade kanglaipak manipur gi ningtam lantheng asida thawaina pontha pikraba made asok apan awana takraba singge mafam da minute ani tumin leptuna awaba phongdokpa party gi chairman gi warol pathokpa amade india laingaklon gi honglakli basaktam masak khangminabana oike नुमित असिदा पार्टी असिबु नुंगसिबिदुना वाखलगी अमदि हक्थेंगना तेंबांग पिबिरखिबा पुमनमकपु थागतपा फोंदोकली हाइनसु चेरोल असिना मखा तारे अरोइबदा ताबिरिबा पुमनमकपु थागतचरी।